ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯜꯍꯩꯃ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯑꯣꯡ ꯑꯅꯤ ꯃꯔꯣꯡꯕ ꯆꯤꯔꯣꯜ ꯌꯋꯥꯍꯩꯁꯨ ꯃꯇꯥꯏ ꯂꯣꯟꯖꯥ ꯂꯤꯆꯠꯁꯨ ꯃꯎꯏ ꯌꯥꯏꯕꯤ ꯆꯐꯨ ꯃꯇꯣꯟꯗ ꯁꯤꯠꯅ ꯁꯨꯝꯁꯤꯠ ꯃꯊꯦꯠꯄ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯈꯟꯅꯨ ꯇꯦꯡꯕꯥꯟꯕꯒꯤ ꯁꯤꯝꯊꯥꯛ ꯇꯨꯡ ꯏꯟꯅ ꯁꯒꯥꯏ ꯐꯤꯔꯦꯜ ꯃꯁꯥꯗ ꯏꯐꯝ ꯂꯩꯐꯝ ꯄꯤꯕꯅꯤ ꯀꯥꯎꯒꯅꯨ ꯇꯨꯝꯂꯝꯕꯗꯒꯤ ꯁꯨꯝꯊꯥꯡꯗꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯀꯌꯥꯃꯨꯛ ꯍꯧꯔꯕꯅꯣ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯆꯨꯝꯊꯥꯡ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯨꯝꯊꯥꯡꯗꯨ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯋꯥꯔꯧꯍꯟꯈ꯭ꯔꯦ꯫ ꯑꯩꯅꯅꯦ ꯃꯥꯕꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯄꯥꯜꯁꯤ ꯊꯥꯗꯣꯛꯍꯟꯈꯤꯕꯁꯦ꯫ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯏꯃꯧꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕꯁꯦ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯃꯍꯥꯛꯇꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯁꯤꯕꯕꯨ ꯑꯍꯤꯡꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯧꯗꯣ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯅꯤꯡꯁꯤꯡꯕꯗꯣ ꯅꯥꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝ ꯋꯥꯈꯜꯗꯨꯗ ꯂꯩꯔꯤꯕꯅꯣ? ꯏꯃꯥ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥꯏ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯃꯇꯝꯗꯨꯗ ꯑꯄꯣꯛꯄ ꯅꯆꯥꯏꯅ ꯐꯥꯎ ꯏꯃꯥꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯕ ꯂꯩꯅꯥꯗꯨꯗ ꯃꯍꯥꯛꯅ ꯅꯠꯇ꯭ꯔꯥ ꯃꯁꯥꯒꯤ ꯀꯩꯁꯨ ꯈꯟꯗ ꯏꯃꯨꯡꯁꯤꯒꯤ ꯏꯃꯥꯒꯤ ꯍꯣꯠꯅꯕꯤꯔꯛꯈꯤꯕꯗꯣ? ꯃꯥꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯨꯝꯊꯥꯡꯅ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯔꯦ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅꯕꯨ ꯃꯥꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯍꯟꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯁꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯥꯗꯨ ꯋꯥꯔꯧꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯒ ꯏꯔꯣꯏꯅꯅ ꯅꯣꯡ ꯑꯗꯨ ꯉꯥꯟꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯑꯌꯨꯛꯇꯨꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯟꯅ ꯃꯆꯥ ꯇꯣꯝꯕ ꯕꯣꯏꯇꯣꯟꯗꯨ ꯀꯧꯔꯛꯏ꯫ ꯕꯣꯏꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯇꯧꯅꯨ ꯇꯧꯅꯨ ꯍꯥꯏꯔꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯁꯦ ꯁꯣꯅꯣ ꯐꯨꯅꯣ ꯆꯨꯔꯒ ꯂꯩꯇꯥꯝ꯫ ꯂꯩꯃꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯅꯄꯥ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯒꯠꯂꯣꯏꯗꯅ? ꯏꯕꯣꯝꯆꯥꯅ ꯍꯩ ꯅꯌꯥꯝꯕꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯩ ꯐꯥꯎ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯖꯤꯛ ꯐꯥꯟꯕ ꯄꯤꯖꯕꯒ ꯂꯣꯏꯔꯗꯅ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯁꯟꯗꯨꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯤ ꯁꯖꯤꯛ ꯕꯣꯔꯥ ꯑꯃꯁꯨ ꯐꯥꯟꯗꯣꯛꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯃꯪꯉꯗꯅ ꯇꯨꯝꯂꯝꯂꯤꯕꯅꯤꯅꯦ ꯍꯥ? ꯕꯣꯏꯇꯣꯟꯗꯣ ꯁꯠ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯋꯥ ꯍꯥꯏꯒꯦꯅ ꯐꯝꯊꯔꯛꯏ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯕꯣꯏꯇꯣꯟ ꯏꯆꯥꯒꯤ ꯃꯅꯝꯁꯤꯗꯤ ꯃꯣꯏꯅꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯌꯥꯔꯦ ꯅꯌꯥꯝꯕꯒꯅꯦ ꯆꯥꯛꯀ ꯊꯣꯡꯗꯣꯛꯃꯤꯅꯣ ꯅꯃꯥꯒꯩꯒ ꯉꯥ ꯐꯥꯅꯕ ꯂꯥꯡꯗꯣ ꯑꯝꯇ ꯂꯣꯟꯕ ꯂꯣꯏꯁꯤꯟꯒꯦ ꯅꯣꯡꯖꯨ ꯊꯥ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯕꯣꯏꯇꯣꯟ ꯑꯗꯨꯋꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯆꯠꯅꯨ ꯅꯌꯥꯝꯕꯗꯣ ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯔꯝꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯇꯧꯃꯤꯟꯅꯧ ꯆꯪꯉꯨ ꯆꯪꯉꯨ꯫ ꯑꯁꯨꯝꯅ ꯁꯨꯝꯊꯥꯡ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯃꯥ ꯃꯄꯥ ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯁꯨꯝꯊꯥꯡ ꯃꯈꯣꯏ ꯃꯔꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯆꯨꯝꯊꯥꯡ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯇꯟꯕ ꯑꯃꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯅꯤꯡꯗꯕ ꯀꯞꯆꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯍꯤꯡꯂꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯕꯣꯏꯇꯣꯟꯅ ꯃꯌꯥꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯗꯨꯅ ꯀꯦꯁꯤꯟꯅꯗꯨꯅ ꯁꯟ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯏ꯫ ꯇꯥꯆꯧ ꯌꯥꯝ ꯉꯟꯕ ꯃꯥꯜꯂꯤ ꯃꯇꯝꯁꯦ ꯉꯥꯛꯇꯪ ꯐꯝꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯕꯤ ꯁꯨꯝꯊꯥꯡꯒꯤꯗꯤ ꯊꯋꯥꯏꯗꯣ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯧꯑꯣꯏ ꯕꯤꯈꯤꯗꯕꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯆꯨꯝꯊꯥꯡꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯤꯉꯩ ꯄꯪꯂꯥꯟꯗ ꯊꯣꯔꯛꯂꯤꯗꯣ ꯇꯥꯏꯕꯪꯒꯨꯝ꯫ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯇꯥꯃꯣꯆꯧ ꯑꯩꯒꯤꯗꯃꯛ ꯅꯪ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯁꯅꯥ ꯅꯪꯅ ꯁꯨꯝ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗꯗ ꯍꯥꯏ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯄꯨꯅꯤꯡꯉꯤ ꯏꯌꯥꯝꯕꯁꯤꯡꯒꯤꯗꯃꯛ ꯋꯥ ꯈꯖꯤꯛ ꯍꯥꯏꯕꯁꯦ ꯅꯪꯅ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯣꯏꯗ꯫ ꯑꯩꯅ ꯅꯪꯒꯤ ꯃꯤ ꯄꯨꯟꯕꯗ ꯁꯥꯎꯕ ꯅꯠꯇꯦ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯉꯣ ꯃꯤꯅ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯍꯦꯟꯖꯤꯟꯕꯗꯨꯗꯅꯤ꯫ ꯌꯥꯔꯦ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯔꯝꯕꯗꯨꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯂꯥꯡꯕ ꯌꯥꯔꯅꯤ꯫ ꯑꯣ ꯑꯗꯨ ꯅꯪ ꯅꯅꯤꯡꯇꯝꯕ ꯄꯥꯝꯕꯀꯣ? ꯉꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯝꯗ ꯅꯣꯜꯂꯤꯕꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯁꯨ
soidana khanglakpa oyuko ikok paiduna hansin wasak pikiba adu thamoi warakpa ngamda wasak tudi soidana phangani haibase kaugani chumthang khonjel kanna sana haina kauki boiton mayamba bu wakhal tali aso kaino kanna lawri du wakal fattaba khallura mali hoise sanbi mama sase ekoi ni ngai ga leiritu yeng yumna salasilo masamna ningdu yengna sangbi mit tarau tarau na panglibi yengbada nungsiba masak ado ngasidi mitam asikak ngai hauredo irai mado masanupigi haktuna thamliba mitam adubu yengzaduna nungsina wahang hangzari khonglaklaroi tararoi khutaiba mahak leirambana mangi kadoroba isagi nungsibi maitongse uba phangzabani ningthauna ma law namongna zakloi pabusu zakri imasu law sathokpiro isa thoibigidi chaklok semnabra kasaina isan thoibigi so chaklok sembiraga pijakrabani irai mana masagi haktuna thamliba mitam aduda amuk onsinduna isa nangsu zaro ko hauna yamna saw ko tup tup lahono imada hairambado kaujri ko isa ningthau mamagi mataudu uraga mapi tarai adumak nungtigi urasu adumak ningsingduna masaldubu manakta leiriboi khalhalli mamagi matausi yengba ngamjade namidangdu sa ising saba loiraba matung thabain khang pumnamak loiraduna ningthau amadi ngambidu wari moigi kaduda sanari thada aikoi san thoibido leiramlabadi mamitta masa uzarani ko yarisitu mana taraga mu hena nungairaroi ma pabase pukning nungsian biyaba nate ko asomdana sumthangdo panglanda amu otlari nangnai kidamak lepiram hibo thangmoy yawna nungsibiram labadi kasi aina oiriba pibamse oiram kidro chumthangdo lungna phuk hagale sana tamu zawlani sana aina nangbu hatbani aina wasaktu ngakna satpa ngamkhidabana nangbu munung matam sadana aibu thadok khankibani ko ahing aduda matam kharagi mamangda thokiba nungsiba wari kaya ningsingba mahakna puraktuna chumthangbu sumbirari laisi amadi sumthang khul thangnana leibani yamna su nungsinai amana haiba amana yanaduna sena khainadana loinarakpani sana tung masadu yam soliko chakado yam saw yadrami namko laisi nokphet haire yam chagi khanjaraga nangni hekta wakhal nungai hande aina haibasu nangdi hekta yade aidagi namanaba hidak thakpaduga khangdeda nangini haiba khuding nangni hena lupna sat aibu lumna lawdi khangnaba haurakpa tha amani di yamalami aduga nangdebu wahannaba oina lakpoirami hauraba mo aduga noina taimagi manau bilagana hena matai saraga manakta surusu nairaga leiba haukrani adudi aigi isal inawgumani kai nang adudi hai adu yang wakal pi du kai aigi itai magi masanupi manangpi dadine nang wakalana narokanu ko oh adugumu wahi nangini haibada nayama singduna napasauduna kari tawrakrage aduga nangi nasanupi gumane haido magi hek mataiduna phawba hainadabagi lotlabado nangna natro manakta suru nairaga leirido hoiba tawrarui si sauranu hairaga aduda sunati nang nataimaki mapamda chatpa yar magi su mopa nupa yam leidudi aduga nang hana khangnaramba aidaga saibi kiba aphawbido moigi lamda su chatpa yar amahorisu yaroi ko chumthang nokladuna hoi chatlaroi nangdi chatloi dani chat aduna aigi kok paraga waso nahan musu wasaidudi wasakpado wasaga su chatlidudi hoisi kamaina hayuke adubura sana kaigumba ina hek nangna yadaba thabak tawramlaba nangna yadaba khul aduda chatlamlaba nangna yinakta sagai olaga lakpa numittuda aigi imung yoba ngamdana aikhoinigi khuldubu koliba laiduna chaba hoyuko sumaina hayu tamaso chumthangdu wakal ikhan khanthadana laisina haibadumak laisigi kok pairaga wasakki simadi khanghauji chumthang mana thawaidaba matungduna magi thawaidagi hena pamuzabidu matung tarakpa punsida kari thoklaklagaba isorda singnabikriko karigumba manza oiba nangna wasaktu ngakpa ngamdaba mikupta nuza mahakti kari thoklagaba
ꯁꯤꯒꯤ ꯋꯥꯁꯛꯁꯦ ꯑꯗꯨꯝ ꯁꯛꯏ ꯋꯥꯍꯩꯁꯤ ꯆꯞ ꯃꯥꯟꯅꯩ ꯅꯪꯗꯤ ꯏꯟꯁꯨ ꯏꯟꯗꯅ ꯉꯥꯛꯄꯁꯨ ꯉꯝꯗꯦ ꯑꯩꯁꯦ ꯅꯪꯅ ꯅꯣꯏꯒꯤ ꯈꯨꯟꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯨꯗꯅꯦ ꯅꯪꯅ ꯀꯠꯊꯣꯛꯏꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯃꯪꯂꯥꯟꯗꯨꯗꯒꯤ ꯇꯥꯏꯕꯪꯗ ꯂꯥꯛꯏ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯝꯂꯦ ꯁꯅꯥ ꯅꯪꯗꯤ ꯋꯥꯔꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯀꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯏꯀꯥꯏꯔꯦ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯃꯤ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯧꯁꯦ ꯍꯤꯡꯕꯁꯨ ꯉꯝꯗ ꯁꯤꯕꯁꯨ ꯉꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯦꯗꯀꯣ ꯅꯪꯕꯨ ꯋꯥꯍꯟꯈꯤꯕꯒꯤ ꯄꯥꯞꯂꯣ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯤꯕ ꯃꯁꯤꯅ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤ ꯇꯥꯃꯣꯆꯧ ꯋꯥꯏ ꯍꯥꯏꯔꯛꯏ ꯆꯨꯝꯊꯥꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯂꯛꯇ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯟꯈ꯭ꯔꯦ ꯂꯩꯃꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯍꯜꯂꯤ ꯏꯔꯨ ꯃꯩꯊꯍꯜꯂꯤ ꯕꯣꯏꯇꯣꯟꯅ ꯏꯃꯥ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯀꯩꯒꯤꯅꯣ ꯃꯧ ꯑꯅꯧꯕꯤꯗꯧꯅ ꯑꯇꯣꯝꯕ ꯉꯁꯤꯁꯦ ꯂꯝꯇꯥꯒꯤ 6ꯅꯤ ꯄꯥꯟꯕ ꯇꯥꯡ 25ꯅꯤ ꯅꯇꯩꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯀꯥꯎꯔꯕ꯭ꯔꯥ ꯏꯆꯥꯁꯥ ꯆꯨꯝꯊꯥꯡ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯄꯤ ꯇꯞ ꯇꯥꯔꯛꯄꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯆꯣꯠꯄꯗꯣ ꯂꯩꯃꯅ ꯍꯦꯛ ꯎꯔꯨꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨ ꯏꯃꯧꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯃꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯀꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯎ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯅꯤꯅꯦ ꯏꯃꯥ ꯑꯩꯅ ꯃꯥꯕꯨ ꯊꯑꯣꯏꯗꯕꯒꯤ ꯆꯥꯡꯁꯦ ꯉꯁꯤꯃꯛꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯐꯥꯎ ꯀꯥꯎꯕ ꯉꯝꯃꯤ ꯏꯃꯥ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯖꯩ ꯕꯣꯏꯇꯣꯟ ꯗꯖꯧꯁꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯩꯅꯣ ꯁꯦ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ ꯏꯕꯣꯝꯆꯥꯅ ꯑꯩ ꯏꯄꯥꯒꯤ ꯑꯆꯧꯕ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯦ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯂꯥꯡꯅꯔꯝꯕ ꯄꯨꯝꯕ ꯁꯞ ꯂꯦꯞꯄꯤ ꯏꯃꯧꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡ ꯏꯔꯥꯡ ꯍꯧꯍꯜꯂꯤꯕꯗꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯃ ꯏꯅꯝꯃ ꯍꯣꯏ ꯇꯥꯗ ꯍꯣꯏ ꯌꯧꯕꯤꯔꯛꯂꯕꯔꯣ ꯂꯩꯃꯅ ꯍꯣꯏ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯝꯕꯤꯅ ꯏꯅꯦ ꯃꯥꯃꯥ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯕꯣꯏꯇꯣꯟ ꯆꯨꯝꯊꯥꯡ ꯅꯣꯏꯁꯨ ꯁꯣꯝꯗ ꯀꯥꯈꯠꯂꯒ ꯐꯝꯃꯨꯁꯤ ꯆꯨꯝꯊꯥꯡꯗꯨ ꯂꯩꯁꯤꯒꯤ ꯍꯛꯇꯨꯅ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯤꯠꯅ ꯐꯥꯎꯕ ꯄꯦꯟꯅ ꯌꯦꯡꯖꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯤ ꯁꯅꯥ ꯇꯥꯃꯣꯆꯧ ꯂꯥꯛꯏ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯐꯥꯎ ꯑꯩ ꯀꯥꯎꯔꯦ ꯍꯦꯟꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯅꯕꯁꯦ ꯏꯁꯥꯅ ꯁꯤꯟꯖꯕꯅꯤ ꯁꯅꯥ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯑꯩ ꯄꯤꯕ ꯇꯧꯕ ꯄꯨꯝꯅꯃꯛ ꯉꯝꯂꯅꯤ ꯋꯥꯈꯜꯗ ꯈꯟꯖꯔꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯂꯣꯠꯄ ꯉꯝꯈꯤꯗ꯭ꯔꯤ ꯕꯣꯏꯇꯣꯟ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯦꯝꯃꯣꯏꯁꯤ ꯀꯗꯥꯏ ꯇꯧꯔꯤꯉꯩ ꯃꯇꯩꯃꯒꯤ ꯑꯍꯛꯄ ꯃꯤꯇꯝꯗꯨꯗ ꯍꯦꯛ ꯌꯦꯡꯉꯨꯏ ꯏꯇꯩꯃ ꯅꯪꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗ ꯅꯪꯗꯤ ꯆꯠꯈꯤꯕ ꯆꯍꯤ 2 ꯐꯥꯔꯦꯀꯣ ꯑꯉꯥꯎꯕ ꯂꯝꯍꯦꯟꯕ ꯑꯩꯒꯤꯅ ꯇꯥꯖꯧ ꯏꯇꯩꯃꯒꯤꯅ ꯇꯥꯃꯣꯆꯧꯁꯦ ꯑꯉꯥꯎꯕꯒ ꯄꯪꯈꯛ ꯑꯣꯏꯅ ꯂꯦꯜꯂꯤꯗꯣ ꯑꯁꯨꯝꯅ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯅꯤꯡꯁꯤꯡ ꯃꯃꯤ ꯑꯣꯏꯅ ꯉꯝꯖꯕ ꯂꯩꯁꯤꯅ ꯄꯥꯝꯖꯅ ꯆꯥꯖꯈꯤꯕ ꯃꯍꯥꯛꯀꯤꯅꯦ ꯈꯟꯅ ꯉꯝꯖꯕ ꯐꯤ ꯐꯅꯦꯛ ꯈꯔꯒ ꯇꯧꯗꯨꯅ ꯀꯠꯄꯤꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯝꯖꯕ ꯍꯩꯊꯤꯜ ꯂꯩꯊꯤꯜ ꯇꯝꯖꯕꯅꯤ ꯑꯗꯨꯃꯛꯅ ꯉꯁꯤꯁꯨ ꯃꯥꯒꯤꯗꯃꯛ ꯇꯧꯖꯔꯤꯕꯅꯤ ꯂꯥꯡꯖꯔꯤꯕꯅꯤ ꯏꯔꯩꯃꯅ ꯃꯄꯥ ꯏꯅꯝꯃ ꯍꯣꯏꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯜꯂꯒꯦ ꯍꯥꯏꯔꯤꯅꯤ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯑꯒꯦ ꯑꯁꯨꯝꯅ ꯆꯨꯝꯊꯥꯡ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯍꯟꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯏꯔꯩꯃꯅ ꯏꯃꯥꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯏꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯆꯟꯈꯤꯅꯤ ꯄꯥꯈꯠꯂꯤꯕꯁꯤꯕꯨ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯏꯆꯥ ꯑꯁꯣꯝꯗꯁꯨ ꯆꯨꯝꯊꯥꯡꯗꯨ ꯐꯃꯨꯡꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯋꯥꯈꯜꯗꯨꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯁꯤꯒꯤ ꯄꯥꯞ ꯑꯣꯏꯅ ꯀꯣꯛꯂꯅꯨ ꯈꯟꯅ ꯅꯍꯥꯛꯅ ꯄꯤꯕꯤꯔꯝꯕ꯭ꯔꯥ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕ ꯃꯍꯥꯛꯁꯦ ꯅꯪꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤ ꯄꯥꯞꯁꯦ ꯑꯩ ꯅꯣꯛꯅ ꯈꯥꯡꯖꯒꯦꯀꯣ ꯁꯅꯥ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯋꯥꯔꯧꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯂꯩꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯊꯥ 9ꯀꯤ ꯃꯇꯨꯡꯗ ꯎꯅꯕ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔ ꯇꯥꯃꯣꯆꯧ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯪꯅ ꯑꯩꯅ ꯌꯥꯗꯦ ꯈꯪꯅ ꯍꯟꯖꯤꯟ ꯀꯣꯛ ꯄꯥꯏꯔꯒꯁꯨ ꯋꯥꯁꯛꯄꯤꯈ꯭ꯔꯦꯀꯣ ꯑꯩꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯈꯪꯅꯐꯥꯎ ꯅꯪ ꯅꯃꯥꯟꯅꯕ ꯄꯨꯟꯕꯅ ꯍꯦꯟꯅ ꯂꯨꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯤꯇꯪ ꯉꯝꯗꯕ ꯃꯇꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯈꯤ ꯀꯌꯥꯝ ꯋꯥꯖꯈꯤꯕ ꯑꯗꯨꯕꯨ ꯌꯥꯔꯤꯁꯤꯗꯣ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯑꯩ ꯂꯥꯜꯂꯤꯁꯤꯅ
ꯂꯥꯜꯂꯦ ꯍꯥꯏꯃꯟꯗꯅ ꯅꯪ ꯅꯃꯥꯏꯗꯤ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ? ꯅꯪ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯂꯩꯁꯤꯗꯣ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ, ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ ꯍꯦꯟꯃꯟꯕꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯝ ꯍꯤꯡꯂꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯣꯏꯈ꯭ꯔꯦ, ꯂꯥꯞꯅ ꯊꯝꯖꯤꯟꯈ꯭ꯔꯦ, ꯑꯩꯒꯤ ꯃꯪꯂꯥꯟ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ, ꯑꯩꯒꯤ ꯆꯍꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ, ꯑꯩꯒꯤ ꯗꯁꯥ ꯂꯥꯡꯕꯟ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯤ, ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯏꯔꯤ, ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤ ꯀꯩꯅꯣ? ꯆꯨꯝꯊꯥꯡ ꯂꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯒ ꯂꯣꯏꯅꯕꯁꯤ ꯋꯥꯔꯕ꯭ꯔꯥ ꯁꯅꯥ? ꯑꯩꯁꯤ ꯅꯪ ꯅꯨꯡꯁꯤꯔꯁꯨ ꯊꯕꯛꯅ ꯎꯠꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯅꯪ ꯅꯁꯥꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯀꯧꯏ꯫ ꯁꯔꯩ ꯇꯤꯡꯈꯪꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯊꯅꯨꯡ ꯌꯧꯅ ꯊꯨꯡꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ꯫ ꯆꯨꯝꯊꯥꯡ ꯃꯪꯂꯥꯟꯗꯨꯗꯒꯤ ꯇꯥꯏꯕꯪꯗ ꯂꯥꯛꯏ꯫ ꯇꯥꯖꯧ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯔꯣ, ꯉꯁꯤꯗꯤ ꯇꯥꯖꯧ ꯆꯥꯔꯣꯏꯒꯦ, ꯈꯤꯇꯪ ꯆꯥꯁꯤ ꯂꯥꯛꯑꯣꯕ꯫ ꯆꯨꯝꯊꯥꯡ ꯃꯅꯥꯎꯅ ꯍꯥꯏꯗꯨ ꯇꯥꯗꯕꯒꯨꯝ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯊꯈꯤ꯫ ꯕꯣꯏꯇꯣꯟ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯆꯥꯁꯤꯡꯗ ꯋꯥ ꯍꯥꯏꯔꯤ꯫ ꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯅ ꯍꯦꯛ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯅꯕꯁꯤ ꯎꯔꯒ ꯊꯃꯣꯏꯅ ꯄꯦꯜꯂꯤꯕꯁꯤ ꯏꯆꯥꯁꯥ ꯄꯥꯡꯒꯅꯨꯀꯣ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯅꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯏꯇꯣꯕꯤꯅ ꯑꯩ ꯃꯃꯥ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ꯫ ꯏꯇꯣꯕꯤ ꯆꯨꯝꯊꯥꯡꯒꯤꯅ ꯃꯄꯥꯆꯧ, ꯏꯕꯣꯝꯆꯥꯒꯤꯅ ꯍꯦꯛ ꯃꯌꯥꯝꯕ ꯑꯍꯜꯅꯤ꯫ ꯏꯕꯦꯍꯥꯏꯕꯤꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ, ꯃꯕꯨꯛ ꯐꯠꯇꯦ, ꯀꯂꯛ ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯨꯃꯛꯅ ꯂꯩꯁꯤꯒ ꯆꯨꯝꯊꯥꯡꯒ ꯀꯥꯏꯅꯅꯕ ꯍꯣꯠꯅꯈꯤꯕꯗ ꯃꯆꯥꯁꯤꯡꯗ ꯏꯟꯁꯤꯟ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯆꯨꯝꯊꯥꯡꯅ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤꯕ ꯑꯁꯤ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯔꯤ꯫ ꯆꯨꯝꯊꯥꯡ ꯃꯍꯥꯛꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯅ, ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯨꯕꯅ ꯉꯁꯤ ꯃꯍꯥꯛꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯀꯨꯕꯦꯔꯅ ꯕꯖꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯨꯝꯊꯥꯡꯅ ꯑꯁꯨꯝꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯔꯛ ꯈꯔ ꯂꯩꯁꯤ ꯍꯥꯏꯕꯤꯗꯨꯅ ꯍꯦꯛ ꯑꯐꯕ ꯂꯝꯕꯤꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯥꯈꯤꯕꯗꯒꯤ ꯃꯄꯥꯟ ꯂꯤꯄꯥꯟꯒ ꯊꯣꯛꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯀꯨꯕꯦꯔ ꯑꯁꯤ ꯏꯇꯣꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯍꯤꯛ ꯑꯇꯣꯝꯕꯗꯨꯅꯤ꯫ ꯄꯨꯔꯥ ꯃꯍꯤꯛꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯤ꯫ ꯑꯃꯥꯡꯕꯗ ꯂꯩꯕ ꯃꯍꯤꯛꯇꯨꯅꯤ ꯐꯠꯇꯕ ꯃꯤꯗꯨꯕꯨ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯍꯟꯅꯤꯡꯕ꯭ꯔꯅꯦ? ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯑꯩꯗꯤ ꯈꯪꯉꯤ, ꯑꯩꯒꯤ ꯏꯆꯥ ꯀꯨꯕꯦꯔꯅ ꯊꯕꯛꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯪꯉꯤ꯫ ꯆꯨꯝꯊꯥꯡꯗꯤ ꯍꯤꯗꯥꯛ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯍꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯎꯔꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯏ, ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯕꯒꯤꯅꯤ꯫ ꯏꯇꯣꯕꯤꯅ ꯏꯕꯣꯝꯆꯥꯅ ꯃꯃꯧ ꯅꯨꯄꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯀꯥꯏꯅ ꯃꯨꯛꯆꯈꯤꯕ ꯃꯌꯥꯝꯗꯣ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯉꯥꯎꯔꯒ ꯂꯩꯔꯦꯗꯅ꯫ ꯂꯥꯡꯒꯅꯨ, ꯇꯞꯅ ꯍꯥꯏꯕꯤꯌꯨꯅꯤ ꯃꯄꯥ ꯅꯪꯕꯣ꯫ ꯍꯣꯏꯁꯦ, ꯏꯃꯧꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯒ ꯄꯤꯁꯛꯀ ꯁꯔꯠꯀꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯇꯥꯆꯧꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ, ꯇꯌꯥꯏꯗꯤ ꯈꯪꯗꯦ꯫ ꯑꯣ, ꯄꯤꯁꯛꯁꯨ ꯍꯜꯂꯛꯂꯒꯅꯦ ꯃꯅꯤꯡ ꯆꯪꯈꯤꯕꯅꯦ ꯁꯔꯠꯀꯤ ꯀꯥꯗꯅꯤ꯫ ꯁꯔꯠꯀꯤ ꯅꯨꯄꯤ ꯕꯦꯝꯕꯦꯝꯅ ꯃꯣꯏꯇꯥ, ꯑꯩꯗꯤꯅꯦ ꯏꯄꯥꯝꯗ ꯆꯠꯂꯁꯦꯁꯦ ꯂꯩꯔꯦꯀꯣ, ꯀꯩꯗꯧꯗꯣꯏꯅꯣ? ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯊꯨꯟ ꯂꯩꯅ ꯐꯝꯐꯥꯎ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯁꯤꯐꯥꯎꯗ ꯈꯨꯔꯥꯏ ꯏꯕꯣꯝꯆꯥꯒꯤ ꯂꯝꯗꯒꯤ ꯅꯣꯏ ꯅꯄꯥꯁꯤꯅ ꯈꯔ ꯈꯣꯞꯆꯟꯕꯗꯒꯤ ꯑꯣꯏꯍꯧꯕ ꯆꯥꯎꯊꯣꯛꯄ ꯂꯝꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏꯁꯦ, ꯅꯪꯅꯅꯦ ꯃꯔꯣꯜ ꯑꯃꯀꯣ, ꯑꯩꯗꯤꯕ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ꯫ ꯁꯔꯠ ꯑꯁꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯈꯤꯕꯒꯨm ꯇꯧꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯗꯨꯅ ꯃꯣꯔꯥ ꯑꯆꯦꯠꯄꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯄꯤꯁꯛꯀꯤ ꯀꯥꯗꯁꯨ ꯇꯣꯝꯕꯤꯅ ꯑꯩꯗꯤꯅꯦ ꯅꯣꯏ ꯅꯇꯩꯃꯁꯦ ꯌꯥꯝ ꯃꯩ ꯆꯥꯅꯔꯣꯏꯗꯧꯔꯤꯀꯣ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯂꯩꯕꯤ ꯂꯥꯛꯄꯗ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯇꯧ ꯉꯝꯃꯤ, ꯃꯆꯤꯟ ꯀꯜꯂꯤ, ꯃꯆꯤꯟꯕꯥꯟꯗꯨ ꯂꯦꯛꯊꯩ, ꯃꯨꯁꯨꯛ ꯃꯩ ꯀꯥꯏꯅ ꯋꯥꯔꯤꯒ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯅꯥꯏ ꯑꯣꯏꯕꯤꯔꯨ ꯂꯥꯛꯑꯣꯅ ꯀꯧꯔꯨꯕꯅꯤꯀꯣ꯫ ꯑꯗꯨꯒꯁꯨ ꯃꯥꯅ ꯀꯣꯏꯌꯣꯟ ꯌꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ? ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯕ, ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯊꯤ, ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯊꯤ, ꯌꯥꯔꯕꯣ? ꯑꯩꯗꯤꯅꯦꯀꯣ ꯅꯨꯄꯥꯅ ꯉꯁꯤꯀꯣ꯫ ꯌꯥꯔꯦ, ꯇꯨꯝꯃꯒꯦ ꯑꯩ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯅꯨ꯫ ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯅꯦꯝ ꯁꯥꯔꯤꯕ ꯃꯀꯨ ꯁꯥꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯄꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯑꯁꯤ ꯎꯅ ꯎꯁꯤꯟꯅꯗꯦ꯫ ꯃꯤꯅ ꯑꯐꯕ ꯀꯔꯤ ꯇꯥꯟꯈꯠꯂꯛꯏ ꯍꯥꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯁꯤ, ꯀꯨꯝꯍꯩ ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯩ, ꯇꯥꯔꯤꯕ ꯅꯪꯕꯣ? ꯇꯥꯏꯌꯦ ꯃꯈꯣꯏ ꯇꯥꯗ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯄꯥꯕꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯨꯏꯔꯛꯑꯣꯏ꯫
ꯊꯕꯛ ꯁꯦ ꯍꯥꯏꯐꯦꯠ ꯌꯧꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ ꯍꯣꯏꯕ ꯑꯩꯕꯨ ꯂꯝ ꯍꯦꯟꯕꯤꯗꯧ ꯍꯣꯏ ꯅꯁꯥꯗꯣ ꯑꯔꯨꯝ ꯑꯌꯥꯡ ꯌꯥꯝꯅ ꯊꯥꯡꯒꯅꯨꯀꯣ ꯏꯁꯥꯗꯣ ꯑꯍꯥꯟꯕ ꯁꯣꯏꯍꯜꯂꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯨ ꯅꯁꯥꯗꯣ ꯁꯣꯟꯊꯗꯅꯕ ꯇꯧꯀꯣ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯨꯝꯊꯥꯡꯗꯣ ꯑꯁꯤꯛꯄ ꯃꯐꯝ ꯂꯩꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯊꯦꯡꯅꯐꯝꯗꯨꯗ ꯃꯊꯟꯇ ꯂꯥꯛꯇꯨꯅ ꯐꯝꯂꯒꯦ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯃꯥꯍꯣꯏꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯨꯝꯊꯥꯡ ꯃꯍꯥꯛꯅ ꯃꯊꯟꯇ ꯂꯩꯅꯤꯡꯕꯒꯤ ꯃꯔꯝꯁꯤ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯁꯨꯝꯊꯥꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯂꯩꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯖꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯁꯤꯒꯤ ꯊꯋꯥꯏꯗꯨ ꯇꯒꯨꯞ ꯇꯞꯅ ꯊꯣꯛꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯆꯨꯝꯊꯥꯡ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯥꯏꯊꯣꯡꯗꯅ ꯅꯣꯛꯐꯦꯠ ꯃꯤꯠꯇ ꯅꯄꯤ ꯏꯔꯥꯆꯦꯟ ꯇꯥꯃꯣꯆꯧ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩꯒꯤ ꯁꯅꯥꯁꯤ ꯍꯦꯛ ꯎꯔꯕ ꯑꯩ ꯋꯥꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯑꯩꯗꯒꯤ ꯂꯥꯞꯈꯤꯅꯨꯀꯣ ꯁꯅꯥ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯩ ꯂꯥꯛꯀꯦ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯍꯥꯛꯅ ꯍꯟꯖꯤꯟ ꯏꯁꯣꯔ ꯏꯁꯣꯔꯁꯤꯒꯤ ꯃꯐꯝꯗ ꯁꯤꯅꯈꯤꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯍꯤꯡꯅ ꯋꯥꯁꯛ ꯉꯥꯛꯈꯤꯗꯕꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯧꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯂꯧꯁꯤꯟꯕꯅꯤ ꯆꯨꯝꯊꯥꯡ ꯀꯞꯊꯣꯔꯛꯏ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯦ ꯉꯥꯛꯄ ꯉꯝꯗꯕꯒꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤꯗꯤ ꯂꯥꯛꯈꯤꯅꯨꯀꯣ ꯁꯅꯥ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ ꯇꯥꯃꯣꯆꯧꯁꯨ ꯂꯥꯛꯑꯗꯧꯅꯤ ꯑꯩꯗꯤ ꯅꯐꯝꯗ ꯃꯤꯔꯥꯡ ꯃꯍꯨꯝꯅꯤ ꯇꯥꯃꯣꯆꯧ ꯕꯟꯗꯤꯒꯤ ꯈꯨꯗꯥꯡꯗ ꯌꯦꯠꯄ ꯌꯣꯠꯂꯦꯡꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯈꯤꯅꯤ ꯐꯥꯁꯤꯒꯤ ꯁꯒꯥꯏ ꯊꯛꯇ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯗꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯑꯁꯤꯅꯤ ꯌꯥꯔꯣꯏ ꯅꯪ ꯃꯨꯠꯄ ꯅꯥꯏꯕ ꯌꯥꯔꯣꯏ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ ꯅꯪꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤ ꯏꯇꯨꯡ ꯏꯟꯅꯒꯅꯤ ꯍꯥꯏꯗꯅ ꯁꯅꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯉꯝꯕꯁꯤ ꯉꯝꯃꯤꯗꯀꯣ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯉꯝꯈꯤ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈ꯭ꯔꯕꯁꯨ ꯉꯁꯤꯃꯛꯁꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯀꯣ ꯇꯣꯛꯑꯣ ꯌꯥꯔꯤꯁꯤ ꯅꯨꯃꯤꯗꯥꯡ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯂꯛꯂꯒꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯡꯅ ꯅꯪ ꯑꯃꯨꯛ ꯁꯩꯕꯤꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯃꯣꯏꯕꯨ ꯁꯨꯝ ꯋꯥꯍꯩꯗꯨ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯤ ꯂꯩꯁꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯍꯥꯏꯔꯤ ꯍꯩ ꯅꯌꯥꯝꯕꯗꯣ ꯑꯝꯇ ꯊꯤꯔꯨꯁꯣ ꯅꯪ ꯄꯣꯏꯔꯩ ꯍꯣꯏꯗꯒ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯣꯏꯃꯤ ꯀꯩꯅꯣꯏꯕ ꯏꯁꯧ ꯂꯥꯡꯅꯔꯤꯉꯩꯗꯨꯗ ꯂꯣꯟꯅ ꯄꯥꯎ ꯇꯥꯔꯝꯕ ꯀꯔꯤ ꯍꯥꯏꯅꯔꯤ ꯇꯥꯔꯝꯕ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯄꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯇꯞꯅ ꯇꯨꯡꯍꯟꯗꯨꯅ ꯃꯌꯨꯝ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯔꯣꯏꯕꯒꯤ ꯈꯣꯡꯊꯥꯡꯗꯨ ꯍꯧꯗꯣꯡ ꯃꯃꯩꯗ ꯍꯦꯛ ꯅꯦꯠꯂꯨꯏ ꯍꯧꯗꯣꯡꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯏꯕꯦꯍꯥꯏꯕꯤꯒꯤ ꯈꯨꯕꯣꯝꯗ ꯇꯞ ꯇꯥꯈꯩ ꯈꯣꯠꯇꯠꯂꯝꯃꯤ ꯂꯩꯃꯅ ꯍꯩ ꯀꯦꯊꯕꯤ ꯑꯁꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃ ꯂꯩꯕꯗꯨꯅꯤ ꯃꯃꯩꯗꯨ ꯆꯞ ꯌꯨꯡꯈꯩ ꯌꯦꯅꯈꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯕꯣꯏꯇꯣꯟꯅ ꯈꯪꯕꯨ ꯈꯪꯉꯤꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯦꯊꯕꯤꯁꯦ ꯀꯩꯁꯨ ꯇꯧꯖꯗꯕꯅꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯌꯥꯝꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯄ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯒ ꯈꯪꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯕꯅꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯍꯧꯗꯣꯡ ꯊꯤꯃꯨꯔꯦꯟ ꯑꯁꯦ ꯂꯥꯛꯈꯤꯁꯅ ꯍꯨ ꯄꯤꯖꯒꯦ ꯍꯩꯅꯦ ꯑꯩꯀꯣ ꯁꯨꯝꯆꯤꯠ ꯁꯤꯠꯄ ꯂꯣꯏꯕꯒꯤ ꯁꯨꯝꯆꯤꯠ ꯊꯝꯕ ꯆꯪꯂꯛꯄꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯏ ꯊꯣꯛꯇꯨꯅ ꯃꯁꯥꯗꯨ ꯆꯦꯞꯂꯞꯅ ꯀꯨꯟꯗꯨꯅ ꯑꯌꯣꯆꯩꯅ ꯈꯥꯡꯂꯤꯕꯤ ꯃꯅꯦꯗꯨꯗ ꯕꯦꯝꯕꯦꯝꯅ ꯍꯦꯛ ꯈꯪꯉꯨꯏ ꯍꯣꯏꯃ ꯂꯧꯖꯥꯎꯕꯤ ꯆꯪꯉꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝꯆꯤꯠ ꯈꯣꯛꯇꯨꯅ ꯍꯦꯛ ꯃꯀꯣꯛꯇꯨꯗ ꯊꯣꯝꯇꯠꯂꯤ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦꯍꯦ ꯑꯁ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯀꯜꯂꯣ ꯂꯥꯛꯑꯣ ꯍꯩꯃ ꯏꯃꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯎꯅ ꯎꯁꯤꯟꯅꯔꯨꯗ꯭ꯔꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯎꯔꯨꯗ꯭ꯔꯦꯕ ꯁꯦ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯈꯨꯕꯣꯝꯁꯤꯗ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯂꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯇꯣꯕꯤꯁꯨ ꯆꯪꯂꯛꯏ ꯑꯩ ꯀꯩꯗꯧꯅꯔꯦ ꯚꯥꯖꯤꯌꯥ ꯏꯃꯥꯁꯦ ꯍꯥꯏꯕꯒ ꯅꯪꯗꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯄꯥ ꯃꯣꯏꯒꯤ ꯏꯕꯣꯝꯆꯥ ꯍꯣꯏꯒꯤ ꯀꯦꯊꯕꯤꯌꯣ ꯑꯁ ꯀꯦꯁꯤꯟꯅꯕ ꯍꯦꯜꯂꯛꯏ ꯏꯕꯦꯍꯥꯏꯕꯤꯗꯨ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯤ ꯈꯪꯗꯦ ꯕꯦꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯑꯗꯨꯝꯕꯗꯨꯗꯅꯤ ꯑꯩꯅ ꯁꯨꯝꯁꯤ ꯀꯣꯡ ꯊꯣꯝꯃꯤꯗꯣ
ทิมูเรียงบิเสียคิดเส้นบิกิตวิเนี่ยกะรีบิตป้ามีนขังดินมาซีสินสิบชิมจะเลิกกับพาริวรำนี้ให้เบมจินดูมิจิงกันเบียตาดระนังอิมาขังนี้ก็ให้หนูอิมาที่พัจเจเรอามูเรียนั่งดิแค่พัจเจยสมมาตู้โอนี่ยาริสิอีโอนายูตู้โอมีตุมบีสูเปรบสังเลยอีบีให้บีดูสาวนิงบกิไม่ให้นะตุมบีตะบุกไตนั่นเลยให้ตุมบีอะนายาสาวบุตรก็ทั้งกัดแล้วก็นังการอะไรอยู่นังฮะมาใส่ดิกินังไอ้นาริสิอุดาบไรปะตุมบีดูขังสาวกันเลยก็ให้หนูได้มาอิมามันนี่นะเบบาร์ตัวบีบันสิโยสิลักลบดีเบบาร์กันเนี่ยยันขาดังแฮกทำมากะพุดดาจับตันอาศัยให้ตัวนั้นสังเกตกีตาอีตัวบินะเฮ้ยน้ำมันสิโซกลีบันนี่เนี่ยหน่วยปะอาสมนะอีตัวบินะอีเบให้บีบุษบีตัวนั้นสังเกตเบมนะอันตบคุยดัดนะฮันกินะคุมให้ยิงกินะไงล่ะค่ะมากกปุ่มนานพานุบัสินะเอกบุสินเทรนอาสมนะนมีดังกิสักตุกน่าเรบมาตรงบอยต้นนะมาเลยมาดอาสมนะให้มาตาโซกีวาริสอันตบพัฒนลิบิวอายุตะขังเดียบน้ำมันตัวมีอุณหภูมิตัวมังนุ่งไอเตียนวาริดไอสุมานุ่งยงนันลิบิวนั่นสิดีลีเดอร์บยาริโกให้นั่งตาโซกีตุ้งครับรกอีบอมสารเฮคุมไหนอีพาวระเบิดมาซาโดส่วนเธอเป็นยาระให้ยังดีคราวาริสาสิโกนุ่ยน้ำมันสากีวาริโดยุ่มยายกัดสารุอาโซบตาระกัดเออมุกเนี่ยนิ่งสิงหาระกีหินว่ากันไล่มากิมาคุตุเฮกซิงดูนะบอยต้นนปูขีให้อังเอาบดงมุงไงคนเนี้ยตู้บตารีเนี่ยอิมานังดีเกเธอร์บิสิอุระดีปั๊มบักสุปกตโตเลยครันเขาดงสิบตปั๊มดันเลยอดุยเกเธอร์บิเนอร์ตำปากตะพัมจึงสิพักสร้างมาทาดูนะเฮกพัมมินารีตุ้งครสุยานบะไฮดูนะไพจุมวนทำดูนะวาริตานบะเสียมสารีบอยต้นโตอตุมบะมาเกียตุมบะนังกิตาเจ้าเซมังเอายามนัดที่ไอ้คุยสิสุไมนั่นนุ่งไงดำบันนัดที่นั่งนั่นน้ามาบุคุยตามาให้ตำบักิเลยกีบันินะนั่งดีในห้างบักิมาเต้าสิข้างดำบันีสาเหตุครากิมามังนี่จุมทางยามนั่งเอาเส้นนรักปะอิมุงกิอาวาบะมานุ่งยาวน่ะอูบังกำดะบะทับกปูดิสันพังลักปะเสียวนะมาซากินุ่งไงนะบ่อยนะคนไหนมายุมดะคราปีระสุอายามบะนะมานะไปดูนะมาใจายามนะเต้าบนุป้าโมอยนะเขารักขีอากูจุมทางกิยามนะลูนตินาบะมามานนะบะอามันนี่นุ่งทิลอดุดะอากูดุไลโอมีสิบยุมเลยจ้ะโอมีสิได้ยุมกระน้ำเลยจ้ะบ่ไล่มาดูมันนิงดะกิลาวเรให้ยังเอาบะนั่งกิมารุปตัวพงดะมารุมโกลิบันี่มารุมโอละไบรด์นะมุกตะเนี่ยมารุมมุกยังงมุกเตาเรโดมุกอิมานะให้สิกะกะดีคินะยังนั่งงมุลาบเตาสวยเขาโทสิคุยหนูพี่ก็ส่งเลยไอ้โถน้าบ้านนี่เนี่ยมารู้ละมั้งน้าไปกักทุกปะตะกินุชินะรักละก็เขาสินะวารีเลยแต่บกี้ขัดน้าไปยามมาน้าสำนักน้าก็ตัวอัมตะกักตะลุสิเตาไอ้ก็ยังไงก็ได้บุญขังสิลักชันไอ้เนี่ยก็เรียนสวยไปตัวกี้นั่งมันไทยขังละบดีกิต้องมาสวยรูปอากูดูสอร์สังคนตัวอีฮ่าไอ้เตาไอ้เนี่ยขังมาให้บุบน้อยป่าบุ้งยี่มาซาสิงห์มาดีนั่งไงเนี่ยปุ่นลิบมารุมาปังมาตั้งสารปุ่นมาปามีไอ้สิดอกอดุขักเนี่ยพวกเซลปิดปีนัดเองถอยเนี่ยสู้ให้รักปกี้ไอ้สิกินุ่งไงแต่บุกขังไอ้เสียสุฮานาดีไอ้สิเดสาวรำดูป้านัดทับภาษาบดสาวบนปีนี่ไงอะไรดีต่อให้รู้ขังเนี่ยก็นั่งเนี่ยเสียมดกปังกำดูสุนัตติอังอังดูกี้มันนิ่งทุ่งนี่สุนัตติอดุช่วยรู้นั่งกินเนี่ยบุกกูเบียร์กำปงสารุบกี้ที่ยารีประมาณเบสอาศัยมาดีไอ้สิเนี่ยสุดยอดอาศัยกันนั่งเฮๆนุปีน่าหากี่วารีโตมันทักภาษายามจบเห็นจนมาตั้งมาตำนายดับไลซีกิตามักเลปีบังกำดับไลซีน่ะดีมวยมุงกี้มายกเตเลปิเสดูป้านั่งงอยระดีนั่งนมากี้ดมักมาเลมสิกี้มายกเตเรียบกระดับนี่ต่ออะไรดีดูป้ามวยระก็ได้แต่เราบุกี้บักเอาไว้นั่งกิสิดูป้าทกไปเสมาตั้งมาตำนายน่ะมารักตะปุ่นดอกได้แต่สโลว์ดอกนั่งกิสิดีนุ่ยมุงมานุ่งเดไลซีน่ะคุดทิ้งสินบัตานบัสิดันมาหนูวารริสิอะดูก็นั่งมากี้มากบไประก็ยามสุวาสกิมาเลวาสกิทำไมวาสกิคุณสิบุกวนลิบลายสิฟันละค่ะเบรานินตัวริสิยามลุยให้บันก็อีกคนคุยกันไปสอร์เสอะดูไอ้เนี่ยเธอกูเบรหอยน่าให้บัสยาดับบังกำอีตัวมวยเนี่ยสาวคินิคัลอะดูก็เลยสิที่เทียมก็ยายเนอะไอ้มาท่าใส่เถอะอีตัวอะดูยาดับบันก็นั่งกินเนี่ยให้บัดการีตัวเบรครั้งกูเบรหอยน่ะเลยสิน่ะที่ยังไอ้พาวคังนี่ก็อังอังดูกิมากุลนั่งวัคคัลมุนน่ะคัลก็ทับบักตัวก็
ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯨꯕꯦꯔꯗꯨ ꯂꯥꯛꯏ ꯆꯨꯝꯊꯥꯡ ꯇꯥꯗ꯭ꯔꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯂꯩꯃꯅ ꯍꯥꯏ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯕꯅꯣ ꯕꯣꯔꯥ ꯕꯣꯔꯥ ꯊꯛꯑꯒ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯨꯕꯦꯔ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯒꯤ ꯃꯁꯤ ꯍꯜꯁꯤ ꯃꯁꯤ ꯂꯩꯃꯗꯨ ꯆꯥꯛꯁꯪꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯁꯨ ꯍꯧꯔꯤ ꯌꯥꯝꯅ ꯂꯩꯁꯤꯒ ꯃꯅꯝꯃꯒ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯄꯗ ꯂꯥꯎꯅꯔꯤꯗꯨ ꯍꯦꯛ ꯇꯥꯔꯨꯏ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯏꯅꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯅꯦ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯩꯃꯥ ꯏꯆꯥꯒ ꯏꯃꯧꯒꯅꯤꯅ ꯅꯣꯏ ꯈꯛꯂꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯉꯝꯕꯤꯅ ꯅꯠꯇꯤꯌꯦ ꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏ ꯄꯥꯕꯣꯏꯁꯨ ꯌꯥꯎꯔꯛꯏꯌꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯪ ꯂꯧꯕ ꯆꯪꯈꯤꯌꯦ ꯆꯥꯛ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯂꯪꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯗꯤ ꯂꯂꯣꯟꯕꯤ ꯏꯅꯦꯗꯣ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯅꯤꯅ ꯈꯨꯗꯛꯇ ꯄꯥꯎ ꯆꯦꯜꯂꯛꯄ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯃ ꯌꯥꯎꯔꯛꯂꯕꯗꯤ ꯐꯩꯗꯅ ꯁꯟ ꯒꯥꯔꯤꯗ ꯂꯥꯛꯄ꯭ꯔꯥ ꯅꯣꯏꯕꯨ ꯈꯨꯜ ꯑꯃꯠꯇꯗ ꯑꯣꯏꯔꯗꯤ ꯐꯗꯧꯅꯤ ꯍꯦꯛ ꯈꯨꯜ ꯑꯃꯅ ꯄꯜ ꯑꯣꯏꯗꯅ ꯂꯩꯔꯦꯕ ꯉꯝꯕꯤꯅ ꯏꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯉꯝꯕꯤꯅ ꯂꯩꯁꯤꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯍꯥꯏꯔꯣꯗꯅ ꯁꯤꯃꯗꯤ ꯏꯃꯥ ꯉꯥ ꯃꯔꯨꯝꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯤ ꯇꯥꯃꯣꯆꯧꯗꯣ ꯁꯣꯏꯕꯨꯝ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯏꯃꯥ ꯍꯣꯏꯁꯨ ꯄꯤꯖꯅꯤꯡꯕ ꯑꯗꯨꯒꯤ ꯏꯆꯥꯗꯅꯤꯗꯀꯣ ꯏꯃꯥ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯟꯖꯥꯗꯨꯗ ꯀꯨꯕꯦꯔꯒ ꯆꯨꯝꯊꯥꯡꯒ ꯍꯦꯛ ꯊꯣꯛꯂꯛꯏ ꯂꯩꯁꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ ꯁꯣꯔꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯣꯜꯂꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯪꯁꯤꯜꯂꯛꯏ ꯃꯇꯧꯗꯨ ꯈꯪꯕꯅ ꯉꯝꯕꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ ꯄꯥꯕ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯒꯅꯤ ꯂꯩꯃ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯝ ꯈꯪꯉꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩꯁꯤꯅ ꯌꯥꯗꯦ ꯈꯪꯕꯅ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯕꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁꯥꯒꯠꯂꯛꯀꯗꯧꯔꯤꯕ ꯏꯔꯥꯡꯗꯨ ꯎꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯊꯤꯟꯗꯣꯛꯀꯦ ꯑꯁꯨꯝꯅ ꯂꯩꯁꯤꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯠꯇꯨꯗ ꯆꯦꯟꯈꯤꯕ ꯄꯤ ꯏꯔꯥ ꯁꯥꯎꯅꯤꯡꯕꯒꯤ ꯄꯤ ꯏꯔꯥ ꯆꯦꯟꯕꯅꯤ ꯈꯪꯉꯤ ꯆꯨꯝꯊꯥꯡ ꯃꯍꯥꯛꯁꯨ ꯃꯣꯏꯅ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯀꯨꯕꯦꯔ ꯃꯆꯤꯟ ꯐꯩꯖꯩꯁꯤꯡꯗꯨꯅ ꯅꯣꯛꯏ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯌꯨ ꯌꯥꯔꯣꯏꯗꯕ ꯂꯩꯁꯤ ꯅꯪꯗꯤ ꯆꯨꯝꯊꯥꯡ ꯅꯣꯏꯒꯅꯤꯗꯤ ꯑꯩꯅ ꯁꯨꯛꯊꯨꯡ ꯊꯨꯡꯅꯍꯜꯂꯣꯏ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯤ ꯉꯥꯛꯇꯅ ꯇꯣꯛꯂꯣꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯀꯩꯅꯣ ꯆꯨꯝꯊꯥꯡ ꯆꯠꯂꯁꯤ ꯏꯅꯦꯒꯤ ꯄꯣꯠꯇꯣ ꯇꯤꯟ ꯆꯨꯝꯃꯛꯄ ꯃꯇꯝꯅꯤꯅꯦ ꯆꯨꯝꯊꯥꯡ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯔꯥꯟꯕꯗ ꯇꯥꯔꯕꯅꯤ ꯃꯥ ꯍꯟꯗꯛꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯂꯩꯁꯤꯅ ꯋꯥꯔꯧꯈ꯭ꯔꯦ ꯈꯟꯕꯗꯁꯨ ꯑꯃꯨꯛ ꯊꯃꯣꯏꯗꯨ ꯀꯥꯏꯔꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯀꯨꯕꯦꯔꯒꯤ ꯈꯨꯠꯇ ꯆꯨꯝꯊꯥꯡꯗꯨ ꯇꯥꯈꯤꯕꯅ ꯂꯩꯁꯤꯅꯁꯨ ꯋꯥꯔꯧꯕ ꯍꯦꯟꯈ꯭ꯔꯦ ꯊꯣꯏ ꯑꯃꯗꯤ ꯑꯒꯨ ꯑꯅꯤꯗꯨ ꯎꯅꯕꯗ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯆꯨꯝꯊꯥꯡꯗꯣ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯋꯥꯁꯛꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯋꯥꯁꯛ ꯉꯥꯛꯇꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯁꯨ ꯃꯇꯩ ꯃꯌꯥꯏꯃꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯀꯅꯥꯒꯤ ꯁꯒꯣꯜ ꯑꯋꯥꯏꯕꯗꯅꯣ ꯇꯞ ꯅꯞꯁꯤꯟꯅꯔꯒ ꯇꯣꯡꯃꯤꯟꯅꯔꯒ ꯊꯤꯟꯕ ꯆꯠꯈꯤꯗꯥꯏ ꯑꯗꯨ ꯎꯍꯧꯕ꯭ꯔꯣ ꯂꯩꯁꯤꯅ ꯍꯣꯏ ꯎꯍꯧꯋꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯝꯆꯥ ꯅꯣꯏꯅ ꯇꯧꯗꯣ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯃꯊꯥ ꯁꯥꯏꯗ ꯂꯩꯁꯤꯒꯤ ꯈꯟꯕꯗ ꯂꯩꯁꯤꯗꯣ ꯃꯁꯥꯁꯨ ꯃꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯅꯠꯇ꯭ꯔꯣ ꯆꯨꯝꯊꯥꯡꯅ ꯆꯦꯟꯕꯤꯈꯤꯕꯗꯣ ꯃꯁꯥ ꯐꯒꯠꯂꯛꯄꯒ ꯆꯨꯝꯊꯥꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯒ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯐꯧꯒ ꯍꯦꯛ ꯊꯤꯜꯂꯛꯇꯥꯏꯅꯦ ꯍꯣꯏ ꯊꯤꯟꯕꯤꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯆꯨꯝꯊꯥꯡꯁꯦ ꯍꯥꯠꯈꯤꯕꯅ ꯐꯔꯦ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯤꯕ ꯀꯨꯕꯦꯔ ꯍꯣꯏ ꯏꯃꯨꯡꯗ ꯂꯨꯞꯇꯅ ꯂꯩ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯈꯟꯖꯕ ꯃꯤꯗꯨꯅ ꯏꯟꯊꯣꯛꯄ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯁꯦꯜ ꯊꯨꯝ ꯋꯥꯠꯇ꯭ꯔꯤ ꯀꯩꯅꯣ ꯆꯨꯝꯊꯥꯡ ꯍꯣꯏꯁꯦ ꯍꯣꯏ ꯂꯩꯁꯤ ꯂꯧꯕꯗ ꯆꯨꯝꯊꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤꯅꯤ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯑꯃꯨꯔꯩ ꯏꯕꯤ ꯍꯥꯏꯕꯤꯗꯨꯅ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯑꯃꯨꯔꯩ ꯑꯩꯁꯨ ꯃꯨꯏ ꯑꯩꯁꯤꯅ ꯀꯔꯤ ꯅꯪꯅ ꯑꯃꯨꯊꯣꯏꯕꯅꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡ ꯑꯃꯨꯛ ꯉꯥ ꯅꯨꯃꯤꯠ ꯑꯃꯨꯛꯇ ꯆꯨꯝꯊꯥꯡꯗꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯃꯪꯗꯨꯅ ꯐꯝꯂꯤ ꯂꯩꯃꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯍꯥꯏꯔꯛꯏ ꯏꯃꯧꯗꯣ ꯁꯅꯥꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯐꯥꯎ ꯋꯥꯔꯧꯏ ꯏꯕꯨꯡꯉꯣ ꯅꯪ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯣ ꯃꯅꯤ ꯃꯨꯛꯇꯥꯅꯤ ꯈꯪꯖꯤꯜꯂꯨ ꯅꯈꯨꯠꯇ ꯄꯥꯏꯕ ꯃꯅꯤ ꯃꯨꯛꯇꯥꯕꯨ ꯂꯪꯊꯣꯛꯂꯒ ꯂꯤꯟꯗꯨ ꯁꯤꯡꯗꯨꯕꯨ ꯑꯐꯕꯅꯤ ꯈꯟꯗꯅ ꯅꯪꯅ ꯌꯣꯛꯂꯤꯕꯗꯣ ꯍꯜꯂꯒ ꯅꯉꯣꯟꯗ ꯆꯤꯛꯂꯛꯀꯗꯕ ꯉꯥꯛꯇꯅꯤ ꯈꯪꯉꯨꯀꯣ ꯆꯨꯝꯊꯥꯡ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯍꯦꯃꯟꯈ꯭ꯔꯦ ꯑꯩꯅ ꯄꯤꯔꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯨꯅꯔꯒ ꯆꯝꯊꯣꯛꯅꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯊꯣꯏꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯗ ꯅꯨꯡꯊꯤꯜꯗ ꯂꯥꯛꯏ ꯂꯩꯁꯤ ꯍꯣꯏꯗ ꯍꯦꯛ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯒ ꯎꯔꯦ ꯉꯝꯕꯤꯅ ꯂꯩꯁꯤꯒꯤ ꯁꯝ ꯑꯁꯥꯡꯕꯗꯨ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯕꯤꯔꯒ ꯃꯅꯥꯛꯇ ꯂꯩꯁꯤꯒꯤ ꯐꯤ ꯑꯃꯣꯠꯄꯗꯨ ꯃꯃꯥ ꯏꯔꯩꯃꯅ ꯁꯨꯕꯤꯔꯤꯗꯨ ꯍꯩꯃ ꯏꯆꯥ ꯊꯣꯏ ꯂꯥꯛꯏꯗꯅ ꯍꯣꯏ ꯂꯥꯛꯏꯅꯤ ꯏꯃꯥ ꯑꯗꯣ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯥꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅ
ꯉꯝꯕꯤꯅ ꯍꯣꯁꯥꯛ ꯐꯖꯅ ꯆꯥꯗꯕꯒꯤꯅꯦ ꯁꯣꯟꯊꯕ ꯃꯊꯕꯛ ꯅꯥꯏꯌꯦꯅ ꯇꯧꯔꯒ ꯂꯩꯔꯤꯁꯤ ꯂꯩꯁꯤꯅ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨ ꯂꯣꯏꯗꯧꯔꯦ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯂꯣꯏꯔꯗꯨꯅ ꯉꯝꯕꯤꯅ ꯃꯁꯝꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯏꯁꯟꯊꯣꯏ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ ꯏꯅꯝꯃ ꯕꯣꯔꯥ ꯂꯩꯔꯨꯒꯦ ꯂꯩꯔꯝꯃꯨꯀꯣ ꯏꯅꯝꯃ ꯌꯥꯔꯅꯤꯌꯦ ꯑꯩ ꯆꯔꯥ ꯋꯥꯜꯂꯛꯄꯗ ꯉꯥꯏꯔꯤ ꯃꯧꯋꯥ ꯆꯥ ꯑꯣꯏꯅ ꯍꯦꯛ ꯂꯣꯟꯕꯤꯔꯣ ꯏꯃꯥꯁꯨ ꯊꯛꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯆꯥ ꯊꯣꯏꯕꯤ ꯏꯃꯥꯅꯦ ꯃꯅꯤꯡ ꯆꯪꯉꯨꯈꯤꯒꯦꯀꯣ ꯊꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯇꯥꯁꯨꯝꯊꯥꯡꯅ ꯑꯝꯇ ꯎꯅꯁꯦꯌꯦ ꯁꯝꯊꯣꯛꯄ ꯄꯥꯝꯕ ꯃꯥꯜꯂꯤ ꯑꯝꯇ ꯎꯅꯕꯤꯌꯨꯗꯅ ꯅꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯅꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯍꯩ ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏꯅꯕ ꯌꯥꯅꯤꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯒꯅꯤ ꯃꯥꯅ ꯁꯖꯠ ꯂꯤꯆꯠ ꯍꯣꯡꯈ꯭ꯔꯤꯕꯁꯦ ꯊꯣꯏ ꯂꯩꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯋꯥꯈꯜ ꯈꯟꯊꯔꯛꯄꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯊꯣꯏ ꯑꯃꯨꯛ ꯍꯟꯅꯗꯤ ꯑꯩ ꯆꯝꯊꯣꯛꯅꯕ ꯄꯥꯝꯗꯦ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕ ꯈꯪꯗꯅ ꯃꯉꯣꯟꯗ ꯎꯁꯤꯠꯄꯤꯗꯕ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕꯅꯤ ꯃꯥꯒꯤꯗꯣ ꯐꯔꯦ ꯑꯗꯨ ꯌꯧꯅ ꯅꯪꯅ ꯈꯜꯂꯕꯗꯤ ꯑꯗꯣ ꯏꯅꯝꯃ ꯍꯣꯏꯗ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯇꯥꯒꯨꯗꯣ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯊꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯝꯕꯤꯗꯨ ꯆꯥ puthꯣꯛꯂꯒ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯇꯥꯒꯨ ꯉꯥꯏꯍꯧꯔꯤꯕ ꯃꯥꯜꯂꯤ ꯀꯩꯒꯤꯅꯣ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯆꯦꯟꯈ꯭ꯔꯤꯁꯦ ꯑꯝꯇ ꯆꯝꯊꯣꯛꯄ ꯄꯥꯝꯕ ꯃꯥꯜꯂꯤ ꯆꯨꯝꯊꯥꯡꯂꯣ ꯃꯥꯅꯤ ꯅꯝꯃ ꯏꯁꯟꯊꯣꯏꯕꯤ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯑꯃꯨꯛꯇ ꯋꯥꯈꯜ ꯐꯥꯊꯁꯤꯀꯣ ꯏꯅꯝꯃ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯁꯨꯛ ꯊꯃꯣꯏ ꯆꯥꯛꯅ ꯂꯦꯞꯄꯤꯁꯦ ꯅꯆꯠꯅ ꯍꯌꯦꯡꯋꯥꯏ ꯀꯞꯇꯨꯅ ꯂꯦꯟꯕꯗꯨꯔ ꯄꯥꯝꯃꯤꯁꯦ ꯇꯣ ꯀꯞꯀꯅꯨ ꯏꯅꯝꯃꯅ ꯍꯥꯏꯕꯗꯤ ꯅꯃꯪꯉꯅꯤ ꯁꯨꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯁꯣꯝꯗꯅ ꯆꯨꯝꯊꯥꯡꯒ ꯑꯒꯨꯒꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯊꯣꯏ ꯃꯊꯟꯗ ꯂꯥꯛꯄꯗꯨꯗ ꯆꯨꯝꯊꯥꯡ ꯄꯤꯁꯨꯝ ꯁꯨꯛꯈ꯭ꯔꯦ ꯐꯔꯃꯟ ꯑꯁꯤꯗꯕꯨ ꯇꯥꯅꯕ ꯅꯁꯥꯅ ꯁꯤꯟꯕꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯍꯨꯝ ꯁꯨꯕꯅꯤ ꯃꯣꯏꯅꯅꯦ ꯁꯥꯎꯔꯒ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯕ ꯋꯥꯔꯧꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯏꯟꯊꯣꯛꯄ ꯂꯥꯏꯊꯣꯛꯄ ꯌꯥꯎꯔꯛꯂꯕ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕꯅꯤ ꯆꯦꯛꯁꯤꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯕ ꯌꯥꯔꯣꯏ ꯏꯇꯥꯎ ꯂꯩꯁꯤꯅ ꯁꯥꯎꯕ ꯋꯥꯔꯧꯕꯁꯦ ꯑꯔꯣꯏꯕ ꯄꯟꯈꯩꯗ ꯂꯩꯈꯤꯕꯒꯤꯅꯤ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯊꯥꯁꯨꯝꯊꯥꯡ ꯃꯥꯗꯣ ꯅꯪꯅ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯈꯛ ꯍꯥꯏꯔꯛꯏ ꯑꯇꯩ ꯍꯥꯏꯔꯛꯇꯤꯌꯦ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯖꯤꯜꯍꯧꯏ ꯁꯨꯝꯊꯥꯡ ꯇꯨꯃꯤꯟ ꯂꯨꯞꯊꯈꯤ ꯃꯄꯤꯁꯨ ꯇꯥꯔꯛꯈꯤ ꯏꯇꯥꯎ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯆꯠꯄ ꯍꯧꯔꯝꯃꯨ ꯀꯞꯁꯟ ꯊꯥꯕꯜ ꯃꯇꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗꯅ ꯏꯇꯥꯁꯤ ꯅꯤꯡꯁꯤꯡꯕꯤ ꯅꯥꯗꯨꯅ ꯂꯩꯔꯤ ꯈꯪꯅ ꯈꯪꯅ ꯉꯥꯎꯁꯤꯟꯅꯕ ꯄꯥꯝꯃꯗꯤ ꯑꯁꯤꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ ꯍꯣꯏꯕ ꯅꯪꯁꯤꯗꯤ ꯆꯨꯝꯊꯥꯡꯗꯣ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯏ ꯀꯨꯞꯊꯅ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯟꯅꯒꯨꯝ ꯋꯥꯗ꯭ꯔꯃꯛꯁꯨ ꯈꯔꯗꯤ ꯁꯥꯐꯔꯦ ꯌꯨꯝꯁꯤꯁꯨ ꯑꯩꯅ ꯉꯝꯅꯕ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯁꯦꯝꯖꯤꯜꯂꯁꯤ ꯑꯩ ꯃꯥꯒꯗꯤ ꯀꯩꯅꯕ ꯉꯝꯃꯣꯏ ꯏꯕꯣꯝꯆꯥꯅ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯅꯄꯨ ꯅꯕꯦꯅ ꯐꯅ ꯆꯥꯎꯅ ꯌꯦꯟꯕꯤꯔꯝꯃꯅꯤ ꯊꯪꯅꯕ ꯐꯠꯇꯦ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯏ ꯊꯨꯅ ꯍꯣꯡꯗꯣꯛꯁꯤ ꯍꯥꯏꯗ꯭ꯔꯣ ꯏꯃꯧꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯑꯣꯟꯕꯁꯦ ꯈꯪꯂꯛꯄꯒꯤꯅꯤ ꯇꯜꯂꯛꯄ ꯇꯥꯕꯅꯤ ꯂꯩꯃꯅ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ ꯃꯣꯏꯒꯤ ꯃꯧ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯆꯔꯤꯁꯤ ꯏꯃꯧꯗꯨ ꯂꯩꯔꯗꯤ ꯑꯩꯁꯨ ꯈꯔꯗꯤ ꯁꯥꯐꯔꯅꯤ ꯍꯣꯏꯁꯦ ꯏꯆꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯌꯦꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯍꯪꯆꯤꯠꯇꯣ ꯃꯣꯏ ꯃꯄꯥꯒ ꯑꯍꯜ ꯑꯅꯤꯗꯪ ꯍꯦꯛ ꯆꯠꯄꯤꯔꯣ ꯍꯌꯦꯡꯁꯤꯅ ꯍꯦꯛ ꯑꯩ ꯄꯥꯎ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯋꯥ ꯂꯦꯞꯅꯔꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ヌꯄꯥ ꯃꯌꯨꯝꯅ ꯊꯨꯖꯤꯜꯂꯛꯄ ꯑꯁꯣꯝꯗꯅ ꯂꯩꯁꯤꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯂꯛꯄ ꯍꯥꯏꯕꯁꯤ ꯏꯃꯨꯡꯅ ꯌꯥꯅꯗ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯦ ꯀꯨꯊꯤ ꯌꯦꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯤ ꯀꯨꯊꯤ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯆꯍꯤ 24 ꯆꯪꯉꯛꯄꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯆꯍꯤ 19 ꯆꯪꯉꯛꯄ ꯑꯗꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯀꯣ ꯈꯦꯠꯇꯅ ꯆꯠꯄ ꯌꯥꯔꯣꯏꯗꯣ ꯏꯔꯩꯃꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯇꯨ ꯁꯞ ꯌꯨꯡꯈꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯣꯖꯥ ꯑꯃꯨꯛꯇ ꯊꯪꯖꯤꯟꯕꯤꯕ ꯌꯥꯕ ꯀꯔꯤ ꯌꯦꯡꯕꯤꯌꯨꯕ ꯂꯩꯃꯁꯨ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯏꯃꯧꯒꯤ ꯗꯁꯥꯁꯦ ꯑꯃꯨꯛ ꯊꯩꯗꯣꯛꯄ ꯌꯥꯅꯅꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯌꯦꯡꯕꯤꯌꯨꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯀꯣ ꯊꯨꯅ ꯍꯣꯡꯗꯣꯛꯄꯅ ꯐꯔꯅꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯊꯧꯗꯣꯛ ꯑꯃꯅꯤ माꯒꯤꯁꯦ ꯌꯦꯡꯅꯔꯨꯕꯗ ꯗꯁꯥꯁꯦ ꯁꯤꯗ ꯊꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯨꯍꯣꯡꯕ ꯃꯃꯥꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯔꯤ ꯊꯧ ꯑꯃꯠꯇ ꯇꯧꯕ ꯐꯠꯇ꯭ꯔꯦꯀꯣ ꯁꯤꯗꯒꯤꯗꯤ
Iraimana Oza luhongmase karam kanda tarani tauriside Mapok thase animak manarambagi pharabaniko aduna laklibi yumsa kaisa ste taurisi Laimana Harisi Oza hayeng hangsit kisira Manimat sida natrabadi angang nupigi dasase yamna nakna lay adunani Asumna kuthida dasa phatte thaiba yaba dasa oide aruba oi haibani singbasi chumthang sutare Chumthang laifam sapam khangsilaktre Mana wasak sakkiba mayam isorda mahaki thawaibu hanjin hanjin sinakiba nupa thokna magidamak leptedako haibana singba khanna khanna tuhongbagi numittu yaurakli haukiba khanghauje matamse asukki matik thujankhibana poirei masanupi naitom satsabisi kuina laiminau tamlamjaboi tako khanna lona kapsai masin mokpa mama masa punna sak saminai iraimana sakto sakhom amato laduna laisida inbira si isa thoibia imana ngasi illiba sak asi ima lei imana nangi waraba matamda sak lamla khaugang laba matamda ngasi imana illiba sak asigi mahaw asi phangduna napuk thanba oyuko poirei namu sakhom ama inbi ningthina su inbiri mahi kapnare laisido ngasidi mapukning sathina nungsire thema yadana kappi poloi set poloi silakpa matamni mapa poirei do amu phau udriba amagom masa laisibo mitgupta yengzarai wakhalda sukhalli suk phajaba isa thoibi gi saktamse adum uba phangan biyuko mapuibu mapa aingonda ningai tawzaba isa gi khonjil punsigi tabu phangan biyuko wahai si murum sonba hek loibaga poirei masadu thuk laurai asumda susum thangdu masado charangnaba tawpham safam khangdana asumna mihul mathong maram khangdana nungsibi magi manaktadi yaurakpadi ngamjahau asumna kundu hukpa phawdi asoi angam yaungdabaduda sumthang wakhal yang thurai hamu hanagum khandoktuna bordi yum yaukhre kainadi sagagi mabung mokpadagi bornibagi matamduda ningthona ibungi thoibi isan thoibi nakok phausiktuna nungayai panapan oyuko kaso ai thingba laklaroi ai kanada kidoi ai kanada sialni toino ai ki khusi kanada lehankani lakani isalbo dolaida isalgi asingbu yum phau thindui si kapka poireiso masalgi kokta nushina nan thabiraga ipagi isa thobi isadi laibak phabi oyuko naba yadreko nanem nakugi seba tawduna yumge asingbu mawaiba ngamba oyuko Papa Asi haiduna wa makha taba ngamdana hik singduna kapai Irai maso masabu thinbadi yawning phatte haiduna mayumgi thongjildudagi septha miyam maraktuda khuning kangladuna machana magi mitmangdagi mangriba phawba yengzahawi amuk hana uba phanglaroi matago Imagi icha nungayai pana panba oyuko Asumna nupi mayumdagi dolai tongduna laisido toklakpa hawi Phazai sengna phazai ngasidi Ngambido yamuna yengzai masanduda amuk hana yengi ugi phanglaroi haibago Asum lakpana sumthang hoigi umanglai haraufam mapadu yaurakpaga laisi masada nungsit akanba amana sat humzilai laisi dolaidagi ontharage tawi Ima Mayamdu karinoni kari matawno hainai Kundubu koliba saudaba iswar mahakna asumna thamoi sokna haisai Imom nahakti laibak thidawredako Wakal khanthaba watpa nahaki napuroibana Mahakpu hanjin Ifamda katlabana Aibu panna wasak parai chetna sakkiba wasak ado mahakna ngakpa ngamkhidabana Aigisu matam piba loikre Nasidi imom nangbu panthau oiba aina lausinduna Ithada konduna thamba tarido Nangi matam watli adubu aibu usit thawaidana karem kathainaba nahaki napuroibadi waraktaba yadre Mahakkumba mi masing yamlaklabadi saibi saitheng pidaba isoni haiduna usit thawaidaba henjinnaduna aibu panna wasak pareigidamak aigi minglen sizinnarakani nangi matam sudrabaso ipabu warongna koimo asumna borgi thongal yaurakle mahi hainare kaina yaurakle kaina lae haiduna langnai chumthangdi haraubana loikre wasaktu phangja hainasu sor hondoksai aguna idaw nangisi
ꯑꯃꯨꯛꯀꯤ ꯀꯥꯏꯅꯕꯗ ꯄꯟꯊꯨꯡ ꯌꯧꯋꯤꯗꯨꯅꯤꯅꯦ ꯍꯥ ꯅꯠꯇ꯭ꯔꯣ? ꯀꯨꯕꯦꯔꯅ ꯆꯨꯝꯊꯥꯡ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯃꯣꯔꯥꯗ ꯐꯝꯈ꯭ꯔꯅꯤꯅꯦꯀꯣ? ꯍꯣꯏ ꯏꯇꯨꯅ ꯁꯥꯕ ꯃꯣꯔꯥ ꯐꯝꯗꯣꯛꯂꯒ ꯂꯣꯏ ꯃꯤꯇꯨꯅ ꯁꯥꯕ ꯃꯣꯔꯥꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯋꯥꯖꯔꯛꯂꯕ ꯏꯇꯨꯁꯦ ꯅꯨꯡꯉꯥꯏꯅꯕꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯈꯤꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯌꯥꯝꯗꯨ ꯂꯥꯡꯅꯔꯛꯏ ꯀꯩꯅꯥꯁꯦ ꯕꯣꯔꯒꯤ ꯃꯪꯒꯣꯜꯃꯛꯇꯗ ꯁꯎꯗꯕ ꯑꯃꯅ ꯈꯧꯔꯤ ꯃꯦꯠꯄꯒꯨꯝ ꯇꯧꯏ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯩ ꯈꯨꯗꯛꯇꯨꯗ ꯆꯨꯝꯊꯥꯡꯁꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯩꯁꯤꯗꯤ ꯃꯉꯛꯇ ꯍꯨꯛꯂꯤꯕ ꯀꯨꯟꯗꯣ ꯑꯗꯨꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯃꯣꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯃꯄꯤ ꯇꯥꯅ ꯍꯛ ꯍꯛ ꯇꯧꯗꯨꯅ ꯆꯨꯝꯊꯥꯡꯒꯤ ꯃꯈꯨꯠꯇ ꯂꯥꯝꯃꯛꯏ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯃꯍꯣꯏꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯕꯨ ꯑꯣꯛꯄꯅꯤ ꯃꯩꯕꯨ ꯑꯣꯛꯄꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯂꯩꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯤ ꯆꯨꯝꯊꯥꯡꯒꯤ ꯃꯈꯨꯠꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟ ꯂꯩꯁꯤ ꯌꯥꯝ ꯋꯥꯅ ꯂꯨꯁꯝ ꯂꯥꯡꯅ ꯆꯤꯡꯂꯒ ꯂꯋꯥꯏ ꯃꯉꯥ ꯃꯁꯦꯠꯄ ꯋꯥꯁꯛ ꯂꯤꯛꯂꯝ ꯉꯥꯛꯂꯤꯉꯩ 이사비 상가이 강엔 봄다 예비 망로 땀납다 보다 이사비 마이도 우닝네 ꯂꯣꯏꯈꯤꯗ꯭ꯔꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯇꯥꯅꯤꯡꯂꯤ ꯇꯥꯅꯤꯡꯂꯁꯨ ꯇꯥꯕ ꯐꯪꯗꯅ ꯂꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯣꯏꯗꯀꯣ ꯆꯨꯝꯊꯥꯡ ꯅꯪꯁꯦ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪꯗꯤ ꯃꯤꯑꯣꯠꯄꯅꯤ ꯅꯁꯥ ꯈꯛꯀꯤ ꯈꯟꯕ ꯃꯤꯅꯤ ꯃꯗꯨꯃꯛꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯂꯥꯡꯕ ꯄꯥꯝꯂꯨꯕꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯂꯥꯛꯆꯕꯤ ꯄꯥꯃꯨ ꯅꯪꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯖꯒꯦ ꯍꯥꯏꯅ ꯄꯟꯊꯧ ꯁꯪꯒꯥꯏ ꯊꯥꯗꯣꯛ ꯄꯥꯃꯨꯅ ꯇꯨꯡ ꯏꯟꯖꯔꯛꯄꯁꯦ ꯌꯥꯏꯕꯤ ꯃꯥꯡꯖꯔꯣ ꯂꯥꯎ ꯍꯥꯏꯅ ꯅꯍꯥꯛꯅ ꯂꯧꯔꯨꯕꯒ ꯃꯥꯟꯅꯩꯗꯀꯣ ꯃꯌꯥꯝꯗꯨ ꯂꯥꯡꯅꯔꯝꯕꯗꯒꯤ ꯆꯞ ꯌꯨꯡꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯆꯨꯝꯊꯥꯡꯗꯤ ꯃꯅꯥꯀꯣꯡꯗꯨꯗ ꯇꯨ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯏꯁꯥꯏ ꯊꯣꯛꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯔ ꯇꯥꯔꯛꯏ ꯃꯁꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯁꯛꯈꯤꯕꯗꯣ ꯑꯩꯅ ꯍꯦꯛ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯕ ꯄꯥꯝꯗꯕ ꯃꯤꯒ ꯄꯨꯜꯂꯕ ꯅꯪꯅ ꯌꯥꯗꯕ ꯂꯝꯗ ꯆꯠꯂꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯈꯨꯟꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯅ ꯅꯪꯕꯨ ꯆꯥꯕ ꯑꯣꯏꯁꯅꯨ ꯇꯥꯔꯛꯏ ꯑꯃꯨꯛꯁꯨ ꯏꯁꯥꯏ ꯊꯣꯛꯅ ꯀꯞꯂꯒ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯔꯦ ꯇꯥꯅꯤꯡꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯈꯤꯗ꯭ꯔꯅꯤ ꯆꯨꯝꯊꯥꯡꯅ ꯂꯩꯁꯤꯕꯨ ꯈꯪꯀꯣꯟ ꯈꯣꯟꯗꯨꯅ ꯀꯞꯂꯛꯏ ꯁꯅꯥ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯋꯥꯔꯧꯅ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ ꯁꯦ ꯅꯪ ꯆꯧ ꯂꯥꯜꯂꯦ ꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯁꯦ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯅꯦ ꯁꯦ ꯑꯩꯕꯨ ꯂꯝꯕꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯆꯩꯕꯤꯔꯝꯈꯣ ꯑꯩꯕꯨ ꯑꯣꯛꯇꯦ ꯍꯥꯏꯅ ꯁꯥꯎꯕ ꯁꯅꯥ ꯁꯦ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯇꯁꯧꯅ ꯅꯪꯕꯨ ꯊꯤꯜꯂꯛꯄꯁꯤꯅꯤ ꯏꯆꯜꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯗꯀꯣ ꯉꯝꯕꯤꯅ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯦ 이놈아 그나의 눈을 해와이바노 세 시달라이바 동아이를 낭나 까빠 잉방감 그라이바도 이잖아 하이바도 이놈아 떠오르노이 이잖아 야다바 떠오르노이 세 염도 자시하고 갔노 보이레이 이레이마 뿜나마 쿠닥달라이 이레이마나 이자 세 이말라이 세 하우가 이자 하우다나이 까마이네리 하와이바노 세 하우가 ꯑꯁꯨꯝꯅ ꯀꯞꯄ ꯍꯦꯃꯟꯕꯅ ꯏꯔꯩꯃ ꯑꯃꯗꯤ ꯂꯩꯃꯗꯤ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯃꯁꯥꯅ ꯍꯦꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯋꯥ ꯑꯅꯤ ꯁꯨꯅ ꯉꯥꯡꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯕꯣꯏꯇꯣꯟꯅ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯀꯞꯀꯅꯨ ꯇꯣꯛꯑꯣ ꯏꯃꯥ ꯅꯌꯥꯝꯕꯁꯤ ꯐꯠꯇꯕꯅꯤ ꯌꯥꯝ ꯐꯠꯇꯕ ꯏꯃꯧꯗꯣ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯏꯕꯣꯝꯆꯥꯅ ꯍꯩ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯃꯥ ꯃꯄꯥꯗꯤ ꯀꯗꯣꯝꯗꯅꯣ ꯑꯍꯤꯡꯁꯤꯗ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯃꯅꯤꯡ ꯆꯪꯒꯦ ꯇꯧꯕꯅꯤꯅꯦ ꯑꯗꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯆꯣꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧꯅ ꯅꯨꯄꯤ ꯑꯐꯕ ꯂꯧꯗꯣꯔꯦꯅ ꯀꯂꯩꯁꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯄꯦꯜꯂꯝꯒꯅꯤꯌꯦ ꯍꯧꯖꯤꯛꯇꯤ ꯈꯥꯏꯕꯨꯡ ꯂꯩꯕꯁꯤ ꯎꯕꯗ ꯁꯤ ꯇꯨꯝꯃꯨꯁꯤ ꯑꯁꯨꯝꯅ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯟꯈ꯭ꯔꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯏꯕꯦ ꯍꯥꯏꯕꯤ ꯍꯣꯏꯗ ꯊꯣꯛꯂꯔꯤ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯏꯃꯥꯕꯣ ꯏꯕꯦ ꯍꯥꯏꯕꯤ ꯍꯩ ꯀꯅꯥꯅꯣ ꯂꯥꯛꯇꯅ ꯀꯧꯔꯤꯗꯣ ꯏꯃꯥꯕꯣ ꯕꯥꯖꯤꯗ ꯁꯟꯅ ꯀꯧꯊꯠꯂꯦꯅ ꯃꯀꯣꯛꯇꯣ ꯑꯍꯤꯡ ꯍꯤꯡꯁꯥꯒꯩ ꯇꯥꯎꯔꯦ ꯍꯥ ꯀꯔꯝꯍꯥꯏꯅ ꯏꯇꯣꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯗꯨꯅ ꯌꯦꯡꯉꯤ ꯁꯦꯜꯗ ꯆꯪꯉꯤ ꯑꯗꯨꯕꯨ ꯃꯀꯣꯛꯁꯨ ꯑꯗꯨꯝ ꯆꯥꯛꯄ ꯃꯤ ꯃꯁꯛ ꯈꯪꯂꯛꯇꯕ ꯍꯧꯔꯛꯏ ꯕꯦꯝꯕꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯁꯔꯠꯇꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯀꯨꯕꯦꯔꯅ ꯃꯧ ꯑꯃ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯏꯖꯠ ꯗꯥꯕꯤ ꯇꯞ ꯇꯥꯈꯩ ꯂꯧꯈꯤꯕꯅ ꯌꯨꯝꯐꯝ ꯑꯗꯨ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯣ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯣ ꯏꯆꯥ ꯄꯤꯕ ꯄꯣꯛꯂꯨꯏ ꯍꯥꯏꯗꯅ ꯃꯤꯒꯤ ꯂꯝꯁꯤꯐꯥꯎ ꯈꯣꯞꯆꯟ
ꯅꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯒꯤ ꯃꯍꯩꯔꯣ ꯐꯪꯂꯤꯕꯁꯦ? ꯏꯇꯣꯕꯤꯅ ꯍꯦ ꯇꯥꯅꯤꯡꯗꯦ, ꯂꯥꯡꯒꯅꯨꯍꯦ, ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ. ꯍꯦ ꯇꯥꯅꯤꯡꯗꯦ. ꯂꯥꯡꯒꯅꯨꯀꯣ, ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯪ ꯁꯟꯅ ꯃꯆꯥ ꯄꯣꯛꯂꯤꯉꯩ ꯁꯟ ꯃꯆꯥꯗꯣ ꯍꯨꯔꯥꯟꯕ ꯄꯥꯝꯂꯨꯕꯒꯤ ꯁꯅꯥꯎꯗ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯇꯧꯔꯨꯕꯒꯤ ꯅꯪ ꯁꯟꯕꯤꯗꯨꯅ ꯀꯥꯎꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯃꯗꯨꯗ ꯏꯍꯤꯡ ꯂꯥꯍꯤꯡꯁꯥꯈꯩ ꯌꯨꯝꯁꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯥꯏꯕ? ꯏꯇꯣꯕꯤ ꯅꯣꯛꯁꯤꯜꯂꯒ ꯆꯥꯛ ꯂꯥꯝꯃꯤ, ꯍꯦ ꯅꯪ ꯅꯀꯣꯛꯇꯨ ꯆꯥꯕꯤꯎꯔꯥ. ꯑꯁꯨꯝꯅ ꯃꯣꯏꯒꯤꯁꯨ ꯈꯥꯏꯕꯨꯡ ꯂꯦꯟꯈꯤ. ꯑꯁꯣꯝꯗꯅ ꯕꯣꯏꯇꯣꯟꯗꯨ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯧꯔꯛꯂꯦ. ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛ ꯈꯔ ꯐꯪꯖꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯏꯁꯣꯔ ꯅꯍꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯝꯂꯤꯕ? ꯁꯣꯝꯗꯁꯨ ꯉꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯩꯕꯣꯛ ꯐꯪꯖꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯔꯩꯃ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯑꯋꯥꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯋꯥꯈꯜ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯎꯕ ꯉꯝꯖꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯂꯝꯇꯥꯒꯤ 6ꯅꯤ ꯄꯥꯟꯕ ꯇꯥꯡ 25 ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯀꯣꯏ ꯃꯔꯥꯡ ꯏꯁꯣꯝ ꯁꯣꯝ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡ ꯆꯨꯝꯊꯥꯡꯗꯨ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ. ꯂꯩꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ. ꯇꯥꯃꯣꯆꯧ, ꯑꯍꯤꯡꯁꯤꯗ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯑꯩꯅ ꯉꯥꯏꯔꯝꯃꯤꯅꯤ. ꯏꯃꯥꯅ ꯉꯁꯥꯏ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯂꯛꯄꯒꯤ ꯄꯨꯛ ꯊꯜꯂꯤ. ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ. ꯑꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯉꯁꯤ ꯑꯩꯒ ꯇꯥꯃꯣꯆꯧꯒ ꯑꯔꯣꯏꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯁꯤ. ꯑꯩꯁꯨ ꯆꯠꯂꯅꯤ. ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏ. ꯇꯥꯃꯣꯆꯧ, ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨꯀꯣ. ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯏꯁꯣꯔꯕꯨ ꯄꯜꯂꯒ ꯃꯤꯗꯨꯒꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯄꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯉꯤ ꯍꯥꯏꯕꯁꯦ. ꯁꯅꯥ, ꯍꯥꯎ, ꯀꯔꯤ ꯍꯥꯏꯒꯦ? ꯆꯨꯝꯊꯥꯡ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯌꯥꯟꯅꯕ ꯁꯦꯝ ꯁꯥꯒꯠꯂꯛꯂꯤ. ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯁꯤ ꯇꯧꯒꯅꯨ. ꯁꯤ ꯑꯩꯅ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯗꯦꯅ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯁꯤ ꯋꯥꯔꯧꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯁꯤꯔꯦ ꯐꯥꯎꯕ ꯅꯪ ꯑꯗꯨꯝ ꯋꯥꯔꯧꯍꯟꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯤ ꯀꯞꯀꯅꯨꯁꯦ, ꯇꯥꯕ꯭ꯔꯣ? ꯋꯥ ꯍꯥꯏꯒꯦꯁꯦ. ꯂꯩꯁꯤ ꯃꯁꯥꯗꯨ ꯐꯥꯊꯔꯛꯏ. ꯆꯨꯝꯊꯥꯡꯅ ꯅꯪ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯅ ꯀꯔꯝ ꯍꯤꯡꯒꯅꯤ? ꯑꯩ ꯂꯥꯜꯂꯤꯁꯤ ꯍꯥꯏꯃꯟꯗꯅ ꯑꯩ ꯏꯀꯥꯏ. ꯁꯅꯥ, ꯌꯥꯎꯔꯝꯗꯦ ꯅꯪꯗꯤ ꯂꯩꯆꯤꯜꯂꯛꯇ, ꯂꯩꯔꯥꯡ ꯃꯔꯛꯇꯁꯨ ꯁꯛꯂꯝꯗꯦ. ꯂꯣꯠꯄ꯭ꯔꯥ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ? ꯁꯥꯠꯄ꯭ꯔꯥ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯂꯤꯂꯤꯒꯨꯝ ꯁꯤꯡꯒꯤ ꯂꯩꯔꯝ ꯑꯊꯣꯏꯕꯤ? ꯂꯩꯁꯤ, ꯑꯩꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤ. ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯂꯩꯁꯤꯕꯨ ꯊꯦꯝꯅ ꯃꯁꯥ ꯃꯊꯟꯇ ꯆꯨꯝꯊꯥꯡ ꯃꯍꯥꯛꯁꯨ ꯃꯥ ꯂꯥꯜꯂꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯗ ꯋꯥꯔꯧꯕ ꯐꯔꯣ ꯍꯥꯏꯕꯒꯨꯝ ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯋꯥꯏ ꯊꯥꯖꯈꯤ. ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯁꯛꯄ ꯍꯥꯏꯕꯁꯤ ꯊꯥꯏꯅꯗꯤ ꯌꯥꯝ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯁꯛꯄ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯃꯑꯣꯡꯗ ꯏꯁꯣꯔ ꯍꯦꯛ ꯄꯟꯗꯨꯅ ꯃꯤ ꯑꯃꯒꯤ ꯀꯣꯛ ꯄꯥꯏꯔꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯏꯁꯣꯔꯗ ꯍꯦꯛꯇ ꯈꯨꯠꯁꯤꯟꯅꯕꯤꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ. ꯁꯦꯡꯅ ꯋꯥꯁꯛꯀꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯉꯁꯤꯃꯛꯁꯨ ꯏꯁꯣꯔꯅ ꯋꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ. ꯏꯁꯥꯗ ꯈꯨꯗꯣꯡꯊꯤꯕꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯁꯦꯡꯕ ꯍꯥꯏꯕ ꯉꯥꯡꯕ ꯇꯝꯃꯤꯟꯅꯁꯤ, ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯄ ꯇꯝꯃꯤꯟꯅꯁꯤ.